Maruiba Pagda, synthetic hormone sizinaduna Manipurda ahanba oina nunga masa puthokpa ngamle. Amadi, Manipuri Governor Ajay Kumar Bhalana Churachampurda Satuna Sakhwat Thaurang amasung ngaksengi fibam yangsankre. Kurumjari, Am-Istv gi paumyeng tabir singbu taram nokjari haji pauk sandone pizari. Matam amada lamda masida marang kaina fanglamba nga makhalsing ngasidi nongma-nongmagi mangsilakuna uva fangsilaktre. Nga nap, nga roy, nga kha, nga musangom, nga sepsha, sareng khoibi, nga tin, nga krizau, nga rin layna na singba nga makhansing mangsilakle, musilakle, amaromda nga ton, pengba, nga kra, sareng na singba nga makhal khara, synthetic hormone sizinaraga nga macha puthokpa hokre. Synthetic hormone sizinaduna induced breeding gi pambaina nga masa kaptuna ahanbo ina Manipurda nunga masa puthokpa ngamle hiramsigi matangda paudam ama. Ngasi aina miyamda paudam jagadaba asi matam amada nthi turengi khonghong parengda marang kaina phangamba adubu ngasidi uba phangjilakraba nga makhal amakhaki paudam ni aina si miyamda thamjagadoriba miyamna moregi nunga haina chu khangnaba nga makhal asi wangoi makhala kaida leiba chungkham gopesona mai pangna Manipurgi dadanatani India gi ahanbo oina nga masa si kapa matungda miyamda puthokpa haure aigi ming sukham gopesor wangoi makha laikai hoji nga macha si marum koktana macha puthokpa ngame machi awaba mdi oi nga je mapung phana marum pudaba moi group naina nga je raw meragandadi laba amumji mapung phara gadi chap manana mapung parakpa nunga dana hariba potsi leitaba magi group yamdana nga kunthra ama kullama tara ama samaina group naina moi marum pukhale adora moina kokthoi marum jisu kokthokta khara khaga lehoba adungba phibamda ui macha kapada khara dilu na toki machi tasingna nunga habasi river and fish ni hojing mori nunga hairibasi mayamna tasingna scientifically yengba matamdadi masirgi group tasingba nunga makhandudi nate akoigi Sheerness genus ta belong toba akoida kanaba nga makhalamani magi nutrient profiling ji report ki matungina protein gi level jang wange omega 3 fatty acid ki sang yamna marang kaina yawre adugi sumatakta mineral da phosphorus and iron yamna wangi calcium zinc selenium haiba mineral sing chisu machi gi nga sida phangbagi report lei pregnant weba nupi singta Myanmar da sup pithakna machi pijabasi yamna kana yaibagi report su lei Manipur da sigi nunga je jokpojo aina ihan hana joki macha kapachu aina ihan hana kapsabani July gi tang amada ka kwidu inchi ahum khai mari yogre aduna hairiba nga si tampak ta marang kaina phanganba ngamgadra haibagi pandamda akoi sanction jari hechari je akoi matik chadri tawda yadaba mawong da tawbnina yamna wana de akoi na hechari je nga macha kapagi mawong jaga ji da tawri aduna overhead ki yawdaba adagi circular history marang kaidaba sumba ji kharadi leri aduna overhead tanki yawba history gumba amatang sarkar gi maikai dagi pibiragadi henna mai pakadra haibu chimati thajaballe nga si yok matamda thoidongna wate maji polyculture tobo yai grass carp row mirgal silver carp ki even chital haiba nga singa siga punna yongmina bada mangonda akaiba kari sulaite director of extension education amadi Directorate of Research Directorate ani asiki makhada consultant wena lejabni mogoigi matingna masi inawa sibu aina mateng pangjaba sida mai pangna breeding tobangamba sisu thodo indongna Manipur ki fish production ge sothariba si amukai henna phagadhan bangamgani haibagi wakhaladu thamjari Manipur da ithai beresan lakhar matungna mausai mafam singna phanglamba nga makhal sing asi ngasidi uba phangsilaktre ngami singna nga ton pengba thara ngaka sayeng na chingba nga makhal sing asi masa kaptuna miyamda phanganba ngamkhre wangoi makhala kaida leiba sungkhang gope sona nunga haiba nga makhal asi synthetic hormone sinaduna nga masa puthubo ngamle masida miyamna punung thawa phamthui laingangna ngami singda ehenba mateng pirgadi Manipur da
nga macha asi marang kaina puthokpa ngambagi othokpa lei ISTV news ki damakta paudam jariba premcha namra wangoi makhalai kai Manipuri Governor Ajay Kumar Bhalana ngarang Churachandpurda chatuna district asta paikhatliba sakhwat thaurang amasung ngaksen gi phibam thabak thauram sing yangsinkhre. Governor na Torbung dalaiba fabricated resettlement camp ta changduna lanjinri basinga unaki. Mafam aduda press center amasanga bagolena relief material sing yantoki. Relief camp adu dalaiba handaki NEET isingani kunmanga mai paklaba mairi anida su khudol tamduna puning thawatki. KSO amasung village chief singi maikai degi area da multipurpose hall ama sabinaba governor taksin ki tungda governor na DC officer satuna MLA sing civil society yauba mifam amasu pangthoki nungtilda security ki mifam ama Assam Rifles amadi Manipur police yauna pangthoki Manipuri Association of Canada gi Tarelak Suva Biennial Convention Canada gi Toronto da pangtokre Canada gi tongan mamapam singda kundariba Manipuri sengna mifam masida sarugyaki nat ki thorum kya galone na pangtokiba mifam aduda association asigi nongna thau punana bamiyoi singchu khankre Rani Bala Ketri member President Sujata Sabong Bambu General Secretary oina khankre Paugi marthana tenba prem talozari Honglakliba punsigi lambisida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khonghamba nungairaktaba amadi kuchu kumen senghallakti kuding maksibu ngaktokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Dada! Hindi magkigano. Ano ba tamo? Sige yung say, next time tinacheksin na laksilaga tamo ka ba ni ne? Dada lang si Juhar habaga ang takidarbo. Asum na, mayam na machalbog na option lugum. Masige yung masibog, asuya nga ang koka da batagi. Next time tinangap seli. Next time Juhar habating laptop na nabasim mani. Zaman check mo isi na na concrete katok na tinaba matanda. Kapamil ang mukha na hingal at late. Next TMT, strength is in the quick. matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break matung da taram nang moksari makhataba pauda Thailand gi Bangkok ta thasi kunmanga fawba satakadoriba yangkai tare suba Asian Body Building and Physics Sports Championship lisingani kunmanga da India represent tawnabagi damak All Manipur Body Builders Association ambagi player manga Bangkok yokre Championship asida 75 kg junior da Royal Gym Ningom Thonggi Ricky Hawaibam 75 kg plus junior da August Gym Chekongi Songtham Bruce Lee 75 kg plus junior da gym and fitness Kakchingi Mayang Lambam Olenjit 55 kg women bodybuilding da DJ World Gym Ya School gi Thoksom Sanjita amadi master 50-60 years da MPSC Imphal gi Leisangthem Kumarjet Maitai player mangana saruyagani hairi Resilakpada maruiba pau amane bizari Sensitive hormones season na Manipur da ahanbo ina nunga macha puthokpa ngamle amade Manipur gi governor Ajay Kumar Bhalana Churachandpurda chatuna sakhwat thaurang amasung ngaksen gi phibam yangsankhre Hozipabugin di ISTV na pizari ba Manipuri pa matang sa loy jare ming tabi basang mamukha na kurun jare.